Sri N Birena mana bisnisdagi portfolio ga lupokna matam khara tawrubado adu akhoi janadaba mapan thokpane adaga sigumba akhoi magi cabinet colleague amagi portfolio lupokpa mana pura drop tawsu ngamdaba sigumba incident khara thokkibache aina CM oiramba Sri Birengi against masi akhoi minus point on lakani na khanjek adaga handakchu hojiki Sri Samdana haibiba Monday da soidana WhatsApp lawro yai je aiju thajai kamai thajage da Assam da su Monday da tawhiba Sunday boji phajana khanara kada adugo mabani na sarkhite halakpada same flight da lakra lakra je akoi yengam chan mamang da ai Assam gi lomjage akoi tongan na jera matunda Sri Sonowal ga Sri Hemanta Biswa Sharma ga je aroiba khongchatta center gi leadership na namdra same flight da halak mina hanki ba masi yam important ne ba koi public consumption gi damukta adamaina kari ba hayeng Sunday da hale en khalache natraga Monday da hale en khalache same flight da kari ba hala agadi center na pamchari ba formula do tare na koi lobu yai araga next da soidna maki apagi topun topa apoi Nirmala Sitharaman Kijan Rijijuna MLA mayam unaraba matungda amadi alliance partner mayam tarara matungda kanana CM winning by yauri na maming tagwina hangaga adamai to nai finalize to winning khale ara hojik jam luri ba pyum je Manipur kita BJP na api 32 kare Manipur gi MLA suje khabiri duni mantri oidradi apagi yadadi duni ada 32 kabachida CM yaurga mantri trying to win mantri kunamadi MLA kunamadi mantri phandraga akhagi brumum chawra nei leba ado hoji yam logo siji kamai tabeda kariguma Sri Birenga Sri Bisasika ani sida yanada bam lairagadi amana hekta BJP gi MLA taramu puraga sakhiba matamda sarkar ma irai na semungameba masineba BJP secretary dagi nightmare se tara magana traga tra tu tarka lagi tara khadam puki da irai semungami maramdi akhagi adagi NPF ki NPP ki amasung congress ki manga je tholo pusalaga akhagi moina yaningdradi MLA kunumdo masida NPF ki manga je khaidu en khalaga so MLA masingji keno leiba try pan dum leiba try pan sida akhagi aswamdagi trom de pura chatong mamidina sarkar thugaiba naraga sarkar sema ngambagi number china the minor leibanina ani makche 100% conscious janabo poraktargadi sarkar ma impose to boche center gi goine yam ugani project aida sam tajabada Sri Birendra Sri Bisasika makhat leiba MLA se chaptaban number natrasu terang tratuk semain lainnya intai, terang tratuk chip plus JDU ki manga yam lain phangani, kalau Congress ki manga sih any lakpada support tau gena ngai lain ini ba, BJP sarkar sih mus sembel loye, hire gadi, ada ni sebab NPP ki osik sarkar sembel yang jaga itu, moi de yang gani hire bagi indication lagi, moi tu MLA tarik lain beri, ada na masing yang nak kawat BJP sih, irai na tugai biar bagi manung de pena dragadi mapade de ngamaro manung de pena dragadi thugai bi abagi possibility man laye bache center gi observer sing soidna urangani aduda aina hygiene mo point amna hoji akhoi anagwa afaba government pa afaba chief minister pa kana no haidi akhoi na maming hairu ya bana te hoji BJP karaiba MLA kun try to say BJP gi haijabe ani Manipur gi praja sing na Bapagi accountable oirabanina praja singi MLA sarkar sing MLA he oirabaneba adda hojik akhoi kanana sarkar singmani ese yamna clean noiba Manipur hojik am sakri ba poche covid karikara sibudi matang matang pagadoni yamna sangna laing bangam dele corruption gi against kayam lepi Manipur gi integrity gi matang da kayam tabit tobungami Manipur ki naharon mayam unemployment oidre lain se kanana employment pi bang bani hai ba che minister duna
magi Council of Ministers ju akoi makhata ni jingni heba Council of Ministers da mathong barong khangdaba MLA mayama minister woisil agadi hana gi team je ta gari khali hana gi team da akoina handak election dor pada yam ngai taba ani khak ugi amana lamsang gi MLA kar khada mangona vote khada daba mi lising tarukta chakthung biroi haibadu mane adagi langkhabal gi MLA si karam syamna mangona vote khada daba mi lising tarukto adadi mangona anai gi wakham da haira nu kaina haiba wakhan je masi ani je sanjaraga even chief minister ma biren bhokta laibak sida mana laibak gi chief minister oira bhokta magi di yegnaba amadi maruk aina mi makhlani khai kaina haiba che tension narakana di mase yam phajitaba ma tai na khanjaiba chief minister ma adubakti hai haninge magi yegnaba oiraga chu laibak gi chief minister hadi khadimak se magi friend oigedamne adura nga saya haijari MLA ani ne chief minister na haigibidone point ahum je samjanaraga madagi straight line da karigumba government is chakkiba taradi akhoi BJP khaktagi oiba government moi gi loyalist khaktagi oiba government atai makoina support tawdaba yamgaraba akhoi 68% 62% je BJP da 37.8 oramani 38% adhi 62% vote ki BJP da vote thada deba simayam che exclude toroidaba include tobu gudaba Pukchen Chauba, Chief Minister, Amadi Council of Ministers, Lahaningi, I the NGAMDRI Center leaders in the Su, Tabi Oishino, Adoga, BJP Sarkar Paraka, Loire and Kalagadi, Mado, Manipur Prajada, Pajaba, Pudon, Bonina, Ilogero. Laiva MLA Singh, Adoga, Atapa question, my handing Magi. Chief Minister, Woinina, we any Kana Hide. Adoga. Kari gino ani si kaktu kan find the rigi ani again the phaba ano what third phase of later bra have a question so I hanging here I just see hygiene is ani the fatte have suggestion nate ko MLA could try to encourage the naha marta ladi hiwa doctorate aduda yam yauri ba adaga politics the phajana experience re mi su yauri aduna handak la haga ani si yanare amana khalle na haiba da su tawrani dikhangi adu ergajo mi kun try to give manung dagi phajana no mangai matam search team amataraga hena phaban leibra na yengsin biramu haiba jisu